Levels lana taklambada chenaba oja sing cherak pigedabani haiba akhoi desamina walol mathamlangdi masi akhoi gi thasi gi tara tretagi haukiba akhoi gi 7 semester gi exam da akhoi gi date 23 gi manipuri subject exam da akhoi gi mahiroi tara nepana akhoi gi nepan suba semester gi exam da takadaba se akhoi gi 7 semester gi oina manipuri subject da taambada gi akhoi gi satra sing sida inik akhoi gi Pakumam ta piram dana thogla aga kogi basika gino na thika luba matam da kogi semester se kogi lana tak umba hai batare 8 semester da 7 semester tak lamba oja masi cherak pige da bani athu matam da action lokha ka damni haibi wafam su yauri oja masi da kogi satra sing si career se si chumanga dra haibi gi wafam se noja aroi base ka main thamba ya oja Sigumba ka nungaiba pauk sigumba se nungaiba pauk se amata tadraba leiba amani ka se ko hiram khuding but sok tharaba sibadi fai hangai leitraba da koi machine mat da hanaba sunaba lawnaba tokholaga ko aikoi gi oiba pasak sing department da leiriba dagi magi concern minister dagi horaga dagi leiriba mayam sing se masina masi am serious oigadabani ko mairo sing gi loop sing leiba sina masi amna sectionna kana khoi am sena ba khara leiba sisu masina am kana ba sigumba so putuoga ko yengi bani adana education se amna kanone masidi malim gi na sinaba khulai amani ko yamna khwaidi ge ba apaba khulai gi marakta education ni khunai ama chakot pagi ko adana even china na ga chakot ki ba japan ga chakot ki ba ko gi education gi mayam sing ajuna education da corruption lai raga di kaidang da khunai do kana chakot la roi ko maram di nauri ba kana youth sing gi mind sing da mahiru sing gi mind sing sida lai basic kana ko gi kana information mayam Yumpham Moiragani Makona Kunai the Magi social contribution Mayama Toroka Duiseko Arano Falls Kanomayama Akona Mother Sanction Gargadi Mother Yumpham Moirakan the Mother different attitudes behavior Ulakadori Minico Kunai the I think Pirakadovani I don't know Husikulaiva irregularities Mayam Jaquina Yam section Equina Yangshil Hogodabani Kudakiweva Yam Toina Toreko question leak Wagina Kanba Ozagi Makan ko and the Gi Amcu Kano Padana past owning degree pining ba certificate lining ba ko yi mahirui singi parents singi concept ko aduna sigi mayam singa se lari kumba mahi sigumba sidi kamalem da khwaidagi hena mi bi sakop tawdaba yadraba kanu ama khakne ba kana inform khuna society ma hoina khuna ba da aduna hariba education gi institute mayam sidi masidi khwaidagi sacred dharma gi oiba temple dagi hena natraga laisang dagi hena senggadaba posak anaba the real temple the real sacred place ko aduga asengba kano akhoi laifam lendi mahiloi sang sing sinena akhoi na khan manga ma khunai dune ngasi chakhol ise aduga asengba lai gi ma kano da aibedi education sina cause and effect the reason ga result ka haiba tare ko maram ga phol gi naina ba pot ne haibani da aduna haisi sumna purakpa kano to adune ba ikuna chakhotna ba di chakhot panga ma ise ko da akhoi gi di no asigum ma tawhei da ba maya ma haiba tare loan promotion lan na mathong ram khang na ka ba Larik Taktana Tolop Sauna Pamba, IP Commission, Kana Bohana, Sonakan contribution Laitaba, private school Nadum Tuakano Loba, position Mayam Loba, Duga, Ozagi, Wana Gominis Kunadum Pangba, and the Sumba Kanomayama, the center Antoanba. Kogi Nungaiba Nuaitaba Gas Center Nungaiga and I have no idea how Kumbagi Kasungu worry what I the Mayam China Nuaiba worry when a Sava Kunayama the Kuli Boy Ribaco. She ain't a Hariji Hiki Mahiru sing a Sanction Liba Posat as he Atomba Justice City Kosakoki Kaliba Kunayama the Tindabalit and a Kudakta. I couldn't at the whole Regadoni have never gone. I don't know. Masi Asuma Justice for Akanta Asagi Mahiru Singi can sing Mang the Nava Honagadabani have to come.